everyone, welcome back to our channel. Mayam I say video thagata ba yang kuire ado I say sigi yumje da hongjalakpa ngasi complete 2 weeks phari ne ba ko ado khoi se hotel da 2 weeks lerame 1 week lera hongjanin toram ba do Bangalore da gi poching se purak pa do kaino tawde ba ko moina purakani har ga dum delay taw ba da gi purakta dana 2 weeks khatang pha da ngai hujik leiba aduga video se aina namge tawbase dum thabak lotion ba ko yum mama pra honga panina adugi lotion ba ngang ma chai awbaga ko adugi ngamdabagi hujik khatang phajna settle tawrak ta ngai ri adugi ai video se namjarak pane adudi myam room tour gi video mo geng minarasi mayam akhoi gi floor se simaina yum taruk ne ba lai se lip to na se lai re lip se ta gi akhoi gi isis na gi yumoi doini Sisinan doctor amlay habane mai mayumne from the nan song kisina dentist sama mai gini aduga magi sisi makha semte net last net kha gi mi phat angang na phat taba kumbalang tha bado asita sallai re ki is mai ging tha bado ko ado khoi gi just is mind re sidana khoi mai mapa do aduda lei ke dum tha sina khoi mapa oi dine sidana khoi gi surek thame mathak kisina gi sangom nungti gi lobage sangom hapam na bai aina nungti gi kaina toy ba ko moi thilak pa do sisida gi calling bell se se oi dine calling bell gi ado sise smart ki kaina do card na tor se de gi di sise moi gi aigi kuche yaade kaina torsi ai ba ko ado aigi smart key sina dum tawrage ngasi video na mane ma aure sidagi room se living room just my way doing ado ase is my thangjal le side table se ani ana kaina taw bani na yadamna sidana khoi gi photo khoi gi honeymoon chatpagi Delhi ga Manali ga lohongwei photo leire Urupi da St Mary Island chatpai leire sina khoi husband gi Europe tour dawbagi leire sidana akhoi gi Miss Anya leire photo magi myam chingthoga hoje khoi thep kini ba hoje hoje ti semdre ba pandum thogre sidana akhoi gi kaino ne ai ki dressing table thamme tv ji moi tv cabinet che ko yam nem piram me duna mai ki kaino ki socket ki pointing se angang na phangba to e tu ki yam noi balcony sina ne sliding door ro ma di bhagadam ne ba to moi ki si sina kaino tu ne ba ke ba french window do hauren happet ma pan gi ulak pa ulak aduga haji kaino toy do aina kaino calling bell do adu kaino to da mi loi u ni ba kanano lai do kholi do haji ain yeng bada mi chatpa baini mi chatpa khotpa loi u bane ba ko adu do ni somda do mi do kanana kaino to ra ino do kana la ino do dum khang ba do aduga kitchen se smai chang ka doin kitchen se smai chang ani kitchen ga di space yam sound le sina kitchen gi counter top lai re ko sisida hoje hoje aina anyagi steam dawbagi pochai thamba magi pochai na yamba thame si mai cupboard macha me user si pochai suloi thame simai oi aduka sise magi salt che loina phasan yawbne ko pochai di pen hape fresh ki thambam point sida thame simi hape aduga si mathak sida su pochai thambagi di khununga am tore aduka mayam moi ki ko gas se si connection je kaino da kaino ki gas connection pipeline da taw bodo adu du ne ba ko adu na kaino di cylinder tham da bi do do kitang di expensive oye ba ko sisna pubirak pada ai gi gas su khara kokre Bangalore dai kaino yorak pada Bangalore da ki Pune yorak pada khara kokre samaina ni ko lighting ga se am bhaza bani sandalier macha ma se yauri sang bazis mai oi juni
ꯊꯣꯡꯒꯁꯦ ꯃꯌꯥꯝ ꯄꯥꯟꯕꯅꯦꯕꯀꯣ ꯑꯗꯨ ꯊꯣꯡ ꯃꯌꯥꯝ ꯄꯥꯜꯂꯤꯁꯦ ꯌꯥꯝꯅ ꯆꯥꯎꯕꯒ ꯃꯥꯟꯕꯅꯦ ꯑꯗꯣ ꯌꯥꯝꯗꯤ ꯄꯤꯛꯄꯅꯦꯕ ꯀꯥꯔꯄꯦꯠ ꯑꯦꯔꯤꯌꯥꯁꯦ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯅ ꯍꯦꯟꯅ ꯑꯗꯨ ꯌꯨꯝꯗꯨꯅ ꯆꯥꯎꯋꯦꯕꯀꯣ ꯁꯤꯅ ꯀꯤꯠꯁꯀꯤ ꯕꯦꯠꯔꯨꯝꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯒꯤ ꯊꯕꯛ ꯇꯧꯐꯝ ꯑꯣꯏꯔꯤꯕꯀꯣ ꯃꯥ ꯍꯧꯖꯤꯛꯄꯨꯗꯤ ꯑꯣꯐꯤꯁ ꯑꯌꯥꯝꯕꯅ ꯆꯠꯂꯤꯕꯀꯣ ꯑꯗꯣ ꯈꯔ ꯂꯩꯔꯒꯗꯤ ꯃꯥ ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯊꯥ 3ꯃꯨꯛ ꯂꯩꯔꯒꯗꯤ ꯇꯧꯔꯛꯄ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯀꯥꯔꯤ ꯃꯥꯏ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯏꯗꯤꯇꯤꯡꯒꯤ ꯇꯧꯐꯝ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯗꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯩꯁꯨ ꯁꯤꯗ ꯕꯦꯠ ꯑꯃ ꯁꯤꯁꯦ ꯃꯣꯏꯅ ꯕꯦꯠꯁꯦ ꯍꯥꯞꯄꯝꯕꯅꯦꯕ ꯃꯊꯛ ꯃꯈꯥ ꯑꯉꯥꯡꯒꯤ ꯁꯤꯁꯦ ꯀꯩꯔꯥꯛꯁꯤꯗꯒꯤ ꯀꯥꯕꯤ ꯇꯧꯕꯤꯗꯣ ꯑꯗꯣ ꯄꯣꯠꯇꯣ ꯊꯝꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯒꯦꯖ ꯃꯌꯥꯝ ꯊꯝꯃꯦꯕ ꯑꯩꯈꯣꯏꯁꯨ ꯄꯣꯠꯇꯣ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯗꯤ ꯍꯥꯟꯅꯩ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯦꯁ ꯑꯃꯁꯨ ꯊꯥꯡꯒꯠꯂꯤ ꯃꯦꯇ꯭ꯔꯦꯁ ꯃꯣꯏ ꯍꯥꯟꯅꯩꯁꯨ ꯑꯅꯤ ꯃꯊꯛꯇꯁꯨ ꯂꯩꯔꯤꯗꯅ ꯑꯗꯣ ꯁꯤꯁꯤꯁꯨ ꯑꯃꯨꯛ ꯆꯤꯡꯊꯣꯛꯑꯀꯥꯟꯗ ꯐꯃꯨꯡꯁꯦ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯔꯤꯕꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯁꯤꯅꯤ ꯑꯗꯨꯒ ꯋꯥꯔꯗ꯭ꯔꯣꯞ ꯑꯃ ꯍꯥꯞꯄꯝꯃꯦ ꯁꯤꯁꯨ ꯃꯊꯛꯀꯁꯨ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯋꯦ ꯋꯥꯔꯗ꯭ꯔꯣꯞꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯁꯥꯏꯠꯁꯤꯅ ꯌꯨꯇꯤꯂꯤꯇꯤ ꯁ꯭ꯄꯦꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯃꯤꯡꯖꯦꯜ ꯄꯥꯜꯂꯤꯁꯤꯅ ꯆꯤꯡꯊꯣꯛꯑꯀꯥꯟꯗꯀꯣ ꯗꯁꯕꯤꯟ ꯊꯝꯐꯝ ꯂꯩꯌꯦꯕ ꯇꯣꯉꯥꯟꯅ ꯃꯊꯛꯇ ꯐꯖꯅ ꯁꯦꯝꯃꯒ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤꯗꯤ ꯄꯣꯠꯁꯦ ꯐꯖꯅ ꯃꯥꯏ ꯃꯄꯥ ꯆꯥꯅ ꯊꯝꯃꯦꯕꯀꯣ ꯁꯤꯗꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯊꯝꯃꯦ ꯑꯩꯒꯤ ꯌꯨꯇꯤꯂꯤꯇꯤꯒꯤ ꯄꯣꯠ ꯆꯩ ꯑꯗꯨꯒ ꯁꯤꯗ ꯇꯦꯕꯜ ꯑꯅꯤ ꯑꯃ ꯑꯩꯈꯣꯏ ꯅꯍꯥꯟ ꯄꯣꯔꯛꯄꯗ ꯑꯦꯛꯁꯇ꯭ꯔꯥ ꯂꯦꯝꯕꯅꯦꯕꯀꯣ ꯁꯤ ꯁꯤꯖꯤꯟꯅꯔꯔꯣꯏ ꯁꯤꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯣꯜ ꯇꯧꯔꯁꯜꯂ ꯊꯝꯃꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯍꯥꯏꯌꯨꯔꯥ ꯁꯤꯒꯤ ꯐꯤ ꯁꯨꯐꯝꯁꯤꯗ ꯃꯤꯡꯖꯦꯜ ꯑꯃ ꯐꯖꯅ ꯄꯥꯜ ꯊꯅꯝꯃꯦꯕ ꯀꯣꯛꯇꯣ ꯋꯥꯡꯕꯩ ꯆꯥꯡꯗꯣ ꯁꯦ ꯃꯤꯔꯔ ꯑꯆꯧꯕ ꯑꯃ ꯊꯅꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯕꯥꯠꯔꯨꯝꯗꯅ ꯊꯅꯝꯃꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯗꯅ ꯃꯄꯥꯟꯗ ꯁꯤꯡꯛ ꯑꯃ ꯍꯥꯞꯄꯦ ꯁꯣꯝꯒꯤꯁꯤꯁꯨ ꯁꯤꯅ ꯀꯩꯅꯣꯒꯤ ꯀꯃꯟ ꯀꯩꯅꯣ ꯕꯥꯠꯔꯨꯝꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦ ꯁꯤꯗ ꯑꯩꯅ ꯑꯅꯤꯌꯥꯒꯤ ꯀꯩꯅꯣ ꯕꯥꯠꯇꯞ ꯀꯩꯀꯩ ꯊꯝꯕꯩꯅꯦ ꯀꯩꯝ ꯁꯤꯖꯤꯟꯅꯗꯦ ꯁꯤꯗꯤ ꯑꯗꯨꯒ ꯁꯤꯅ ꯃꯥꯁꯇꯔ ꯕꯦꯠꯔꯨꯝꯅꯦꯀꯣ ꯃꯥꯁꯇꯔ ꯕꯦꯠꯔꯨꯝꯁꯦ ꯑꯗꯨꯝ ꯌꯥꯏ ꯁ꯭ꯄꯦꯁ ꯑꯗꯨꯝ ꯐꯪꯉꯦ ꯐꯖꯅ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ꯭ꯔꯣꯞ ꯑꯃ ꯌꯥꯎꯔꯦ ꯋꯥꯔꯗ꯭ꯔꯣꯞꯁꯦ ꯑꯗꯨꯒ ꯃꯊꯛꯀꯤ ꯁꯦꯜꯐꯅꯤꯅꯀꯣ ꯃꯥꯏ ꯁꯣꯝ ꯅꯥꯀꯟ ꯂꯣꯏꯅ ꯂꯥꯍꯟꯕ ꯁꯤꯁꯦ ꯁꯤꯗ ꯁꯦꯜꯐ ꯂꯣꯏ ꯍꯥꯄꯛꯄ ꯑꯗꯨꯏꯗꯤ ꯅꯨꯡꯉꯥꯏ ꯄꯣꯠ ꯆꯩ ꯊꯝꯕꯒꯤꯗꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯋꯤꯟꯗꯣ ꯃꯆꯥ ꯑꯃ ꯂꯥꯛꯑꯦꯀꯣ ꯋꯤꯟꯗꯣꯁꯤꯡꯁꯤꯒꯤ ꯃꯥꯏ ꯚ꯭ꯌꯨꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯈꯥꯒꯤ ꯕꯥꯜꯀꯅꯤꯗꯒꯤ ꯎꯕ ꯁꯦꯝ ꯚ꯭ꯌꯨꯁꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯣꯏꯁꯦ ꯑꯩꯗꯤ ꯂꯦꯛ ꯁꯥꯏꯠ ꯚ꯭ꯌꯨꯗꯣ ꯌꯥꯝ ꯄꯥꯝꯕꯅꯦꯕ ꯑꯗꯣꯝꯇ ꯐꯪꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯃꯨꯡꯁꯦ 6 ꯐꯤꯠꯀꯤꯅꯦ ꯑꯗꯨ ꯊꯥꯈ꯭ꯔꯁꯨ ꯁꯤꯗ ꯁ꯭ꯄꯦꯁ ꯈꯔꯁꯨ ꯑꯗꯨꯝ ꯂꯦꯝꯃꯤꯅ ꯁꯣꯝꯗꯁꯨ ꯂꯦꯝꯃꯤꯅ ꯑꯗꯨꯒꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏ ꯀꯥ ꯂꯧꯐꯝ ꯈꯪꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯁꯀꯤꯇꯣ ꯅꯦꯠꯁꯨ ꯍꯥꯞꯄꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑ ꯇꯨꯝꯃꯦ ꯁꯤꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯆꯠꯄꯒꯤ ꯁꯤ ꯁꯣꯔꯣꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯄ ꯁꯣꯔꯣꯛꯇꯨꯅꯦ ꯁꯤꯁꯤꯅ ꯑꯗꯨꯗꯨꯒ ꯁꯣꯝꯗ ꯀꯞꯕꯣꯔꯗ ꯃꯆꯥ ꯑꯃ ꯍꯥꯏꯠ ꯇꯧꯔꯒ ꯂꯩꯔꯤꯁꯦ ꯁꯥꯡꯅ ꯃꯊꯛ ꯃꯈꯥ ꯗ꯭ꯔꯣꯋꯔꯗꯩ ꯀꯩꯗꯩ ꯌꯥꯎꯔꯤꯁꯦ ꯁꯤꯅ ꯑꯅꯤꯌꯥꯒꯤ ꯂꯣꯏ ꯑꯣꯏꯔꯤꯅꯦ ꯃꯥꯒꯤ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯕꯥꯠꯔꯨꯝ ꯁꯤꯗ ꯂꯩꯔꯦ ꯕꯥꯠꯔꯨꯝ ꯂꯩꯔꯦ ꯑꯝꯇ ꯌꯦꯡꯖꯒꯦꯁꯦ ꯁꯤꯅꯤꯗ ꯑꯩꯅ ꯔꯨꯝ ꯇꯨꯔꯁꯦ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯉꯥꯡ ꯌꯥꯎꯕꯒꯤꯀꯣ ꯑꯉꯥꯡꯁꯨ ꯅꯥꯔꯨꯔꯦꯕ ꯑꯗꯨꯗꯨꯒꯤ ꯄ꯭ꯔꯤꯟꯇꯔꯒ ꯁꯤꯗ ꯑꯅꯤꯌꯥꯒꯤ ꯀꯩꯃꯥꯏ ꯃꯦꯀꯞ ꯕꯣꯛꯁꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯏꯁꯦ ꯁꯤꯗ ꯊꯝꯃꯦ ꯑꯩꯅ ꯁꯤ ꯆꯥꯛꯈꯨꯝꯒ ꯂꯤꯕꯤꯡ ꯔꯨꯝꯒꯒꯤ ꯄꯥꯔꯇꯤꯁꯟ ꯄꯤꯕ ꯑꯦꯔꯤꯌꯥꯅꯦꯕꯀꯣ ꯃꯣꯏꯅ ꯁꯤ ꯊꯅꯝꯃꯤꯁꯦ ꯑꯗꯣ ꯑꯩꯅ ꯂꯥꯏꯁꯦ ꯁꯤꯗ ꯊꯝꯃꯦ ꯍꯥꯏꯗꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯗꯤ ꯀꯩꯅꯣꯁꯦ ꯁꯅꯥꯃꯍꯤ ꯂꯦꯃꯦꯟꯁꯦ ꯂꯥꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯤꯁꯦ ꯌꯨꯝꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯥꯏꯜꯗ ꯁꯥꯔꯝꯃꯕꯅꯤꯅ ꯊꯝꯐꯝꯗꯣ ꯂꯩꯇꯕꯒꯤ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝ ꯂꯥꯠꯆꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯒꯤ ꯂꯩꯕ ꯂꯥꯏ ꯈꯔ ꯑꯗꯨꯝ ꯊꯝꯃꯦ ꯁꯔꯁꯇꯤ ꯂꯛꯁꯃꯤ ꯒꯅꯦꯁ ꯊꯝꯃꯒ ꯂꯥꯏꯒꯤ ꯄꯣꯠ ꯆꯩꯁꯨ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯀꯕꯣꯔꯗ ꯃꯆꯥ ꯁꯤꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯊꯝꯃꯦ ꯁꯣꯝꯗꯁꯨ ꯆꯥꯛꯈꯨꯝꯗꯁꯨ ꯑꯩꯅꯀꯣ ꯏꯃꯣꯏꯅꯨꯒꯤꯅ ꯁꯤꯗ ꯊꯝꯕꯅꯤ ꯆꯦꯡꯐꯨꯒꯁꯦ ꯃꯅꯤꯄꯨꯔꯗꯩ ꯂꯩꯔꯛꯏꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯜꯀꯅꯤ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤ
ꯀꯥꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯟꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦꯕ ꯀꯥꯔꯄꯦꯠ ꯑꯦꯔꯤꯌꯥꯁꯦ ꯍꯥꯟꯅꯩꯗꯨꯅ ꯃꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯏ ꯄꯣꯠ ꯃꯐꯝ ꯃꯇꯝ ꯃꯄꯥ ꯆꯥꯅ ꯊꯝꯈꯤꯕꯗꯣ ꯑꯗꯣ ꯁꯤꯁꯦ ꯃꯣꯏ ꯐ꯭ꯔꯦꯟꯁ ꯋꯤꯟꯗꯣ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯁꯦ ꯁ꯭ꯂꯥꯏꯗꯤꯡ ꯗꯣꯔ ꯑꯣꯏꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕ ꯂꯝꯁꯨ ꯃꯥꯡꯉꯣꯏꯕꯀꯣ ꯑꯗꯣ ꯅꯨꯡꯗꯥꯡꯗꯅ ꯑꯩꯒꯤ ꯄꯥꯝꯕꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯑꯩꯒꯤ ꯕꯥꯜꯀꯅꯤ ꯎꯠꯆꯔꯛꯀꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯤꯠꯆꯟ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯃ ꯁꯦꯝꯕꯅꯦꯕ ꯁꯤꯁꯤꯅ ꯂꯦꯃꯟ ꯄꯥꯝꯕꯤꯅꯦ ꯂꯦꯃꯟ ꯄꯥꯜꯂꯦꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯗꯩꯗꯤꯀꯣ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯨ ꯁꯣꯝꯗ ꯄꯥꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯥꯜꯂꯤ ꯃꯈꯥꯗꯁꯨ ꯄꯥꯜꯂꯤꯁꯦ ꯑꯗꯨꯝ ꯃꯁꯥ ꯊꯨꯗꯦꯛꯈꯤꯕꯩꯅꯦꯕ ꯁꯤꯕꯨꯗꯤ ꯅꯦꯝꯃꯤꯁꯦ ꯃꯥꯏ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦ ꯁꯤꯗꯁꯨ ꯂꯩꯕꯥꯛ ꯃꯌꯥꯝ ꯂꯩꯔꯤ ꯁꯦꯝꯈꯤꯗꯣꯏꯅꯦ ꯑꯩ ꯑꯗꯨꯗꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯃꯊꯪ ꯃꯊꯪ ꯎꯠꯂꯛꯀꯦ ꯁꯤꯗ ꯈ꯭ꯔꯤꯁꯥꯟꯊꯦꯃꯝꯒ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯗꯨꯒ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯀꯩ ꯍꯥꯏꯒꯦ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯊꯥꯏꯅ ꯂꯥꯏꯔꯤꯛ ꯍꯩꯕꯤꯒ ꯍꯥꯏ ꯁꯤꯁꯦ ꯁꯤꯁꯤꯃ ꯂꯩꯔꯦ ꯁꯤꯗ ꯑꯩꯅ ꯆꯅꯝ ꯃꯆꯥ ꯃꯆꯥ ꯈꯔ ꯍꯩꯁꯦ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤꯅꯦ ꯃꯣꯔꯣꯛ ꯄꯥꯜꯂꯦ ꯑꯩꯅ ꯉꯥꯜꯂꯤꯉꯩꯗ ꯅꯝꯍꯧꯕꯅꯦꯕ ꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯝꯕꯗ ꯎꯔꯣꯏꯅ ꯁꯣꯝꯗꯁꯨ ꯄꯥꯜꯂꯦ ꯃꯣꯔꯣꯛ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯆꯅꯝ ꯄꯥꯝꯕꯤ ꯊꯥꯕꯅꯦ ꯍꯧꯗ꯭ꯔꯤ ꯄꯨꯔꯥ ꯉꯔꯥꯡ ꯊꯥꯈꯤꯕꯅꯦ ꯈꯔ ꯃꯇꯣꯟꯕꯨꯗꯤ ꯆꯣꯡꯕ ꯌꯥꯎꯔꯦ ꯁꯤꯁꯨ ꯃꯣꯔꯣꯛ ꯄꯥꯝꯕꯤꯅꯦ ꯁꯤꯁꯨ ꯄꯥꯜꯂꯕꯅꯦ ꯁꯤꯗ ꯑꯆꯧꯕ ꯑꯃ ꯄꯥꯜꯂꯦꯗꯣ ꯑꯗꯨꯒ ꯁꯤ ꯃꯄꯥꯟ ꯂꯣꯏ ꯁꯥꯔꯤꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯄꯥꯜꯂꯛꯑꯅꯤ ꯃꯄꯥꯟ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯗꯅ ꯁꯥ ꯃꯔꯣꯏ ꯃꯔꯨꯗꯣ ꯑꯗꯨ ꯄꯨꯔꯛꯑꯀꯥꯟꯗ ꯍꯨꯟꯕꯅꯦꯕ ꯑꯩꯅ ꯑꯗꯣ ꯍꯧꯒꯗ꯭ꯔꯥ ꯍꯧꯔꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯅꯍꯥꯟꯃꯨꯛꯇꯤ ꯌꯥꯝ ꯐꯖꯅ ꯍꯧꯈꯤꯕꯅꯦ ꯁꯤꯁꯤꯅ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯂꯥꯛꯑꯦ ꯃꯣꯏꯅ ꯒꯥꯔꯤꯗ ꯀꯩꯅꯣ ꯇꯧꯄꯤꯔꯒꯀꯣ ꯌꯥꯝ ꯉꯝꯅꯕꯁꯨ ꯍꯤꯡꯉ ꯂꯥꯛꯑꯦ ꯃꯥ ꯑꯩꯗꯤ ꯁꯤꯔꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦ ꯍꯤꯡꯉ ꯂꯥꯛꯑꯦ ꯁꯤ ꯅꯥꯀꯨꯞꯄꯤꯅꯦ ꯑꯗꯨꯒ ꯁꯤꯅ ꯆꯅꯝ ꯄꯥꯝꯕꯤꯅꯦꯕ ꯑꯗꯨꯒ ꯁꯤꯗꯁꯨ ꯌꯦꯟꯗꯦꯝ ꯄꯥꯝꯕꯤ ꯑꯩꯅ ꯂꯣꯏ ꯐꯨꯛꯇꯠꯂꯕꯅꯦꯕ ꯃꯥ ꯈꯛꯇꯪ ꯑꯃꯨꯛ ꯍꯤꯡꯉ ꯂꯥꯛꯑꯦ ꯅꯨꯡꯁꯤ ꯁꯤꯅ ꯆꯅꯝ ꯄꯥꯝꯕꯤ ꯊꯥꯕꯅꯦ ꯑꯗꯩ ꯁꯤꯗꯅ ꯃꯌꯥꯡꯇꯣꯟ ꯃꯔꯨꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯄꯨꯔꯛꯑꯒ ꯍꯨꯟꯕꯅꯦꯕ ꯁꯤꯗ ꯍꯧꯔꯛꯑꯅꯤ ꯁꯤꯁꯨ ꯅꯍꯥꯟꯃꯨꯛꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯧꯕꯅꯦ ꯁꯤꯅꯤꯗ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤ ꯃꯆꯥ ꯑꯃ ꯊꯝꯃꯦ ꯁꯤ ꯃꯇꯣꯟ ꯂꯣꯡꯍꯟꯗꯣꯏꯅꯦ ꯄꯣꯡꯍꯟꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯅꯤꯌꯥꯒꯤ ꯅꯍꯥꯟ ꯑꯩꯅ ꯄꯨꯔꯛꯄꯗꯣ ꯑꯗꯣ ꯁꯤꯗꯁꯨ ꯒꯝꯂꯥ ꯑꯃ ꯐ꯭ꯔꯤꯗ ꯇꯥꯔꯤ ꯁꯦꯝꯈꯤꯗꯣꯏꯅꯦ ꯌꯥꯝ ꯋꯥꯠꯂꯤ ꯁꯦꯝꯗꯧꯕ ꯁꯤꯗꯅ ꯑꯩꯈꯣꯏ ꯑꯅꯤꯌꯥꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯃꯥ ꯑꯗꯨꯝ ꯁꯤꯗ ꯍꯔꯥꯎꯗꯣꯏꯅꯦ ꯁꯤ ꯊꯝꯃꯀꯥꯟꯗ ꯀꯩꯅꯣꯒꯤ ꯃꯄꯥꯟ ꯚ꯭ꯌꯨ ꯌꯦꯡꯕꯁꯦ ꯑꯗꯨꯅꯤꯗ ꯕꯥꯜꯀꯅꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯑꯁꯤꯁꯦ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯌꯨꯝꯁꯦꯀꯣ ꯍꯦꯛꯁꯥꯒꯣꯅꯦꯜ ꯁꯦꯞꯅꯦꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯕꯤꯜꯗꯤꯡꯁꯤꯒꯤ ꯄꯨꯔꯥ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯗꯕꯅꯦ ꯑꯗꯨꯒꯤ ꯕꯥꯜꯀꯅꯤꯒꯤ ꯄꯣꯖꯤꯁꯟꯁꯦ ꯈꯤꯇꯪ ꯄꯩꯔꯞ ꯁꯨꯃꯥꯏꯅ ꯆꯠꯄꯅꯦꯀꯣ ꯕꯥꯜꯀꯅꯤꯒꯗꯤ ꯌꯥꯝ ꯑꯗꯨꯝ ꯄꯥꯛꯑꯦ ꯁꯤ ꯊꯣꯡꯁꯤꯗꯒꯤ ꯑꯗꯨꯝ ꯄꯥꯛꯑꯦ ꯑꯗꯩ ꯆꯥꯎꯕꯅꯦꯕꯀꯣ ꯍꯥꯏꯅ ꯌꯦꯡꯒ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯗ ꯐꯝꯃ ꯌꯦꯡꯉꯛꯄꯗ ꯑꯗꯨꯝ ꯆꯥꯎꯋꯦ ꯑꯩ ꯁꯤꯗ ꯐꯖꯅ ꯁꯦꯝꯃꯛꯈꯤꯅꯤ ꯑꯇꯩ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯥꯝ ꯊꯥꯔꯛꯈꯤꯅꯤ ꯒꯝꯂꯥꯗ ꯄꯤꯛ ꯁꯦꯝꯃꯒ ꯑꯗꯣ ꯉꯁꯥꯏ ꯀꯤꯆꯦꯔꯤꯌꯥ ꯑꯩꯅ ꯎꯠꯄꯗꯣ ꯑꯗꯨꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯤꯆꯦꯔꯤꯌꯥꯗꯨꯅ ꯑꯗꯣ ꯁꯤꯗ ꯁꯨꯝ ꯀꯩꯅꯣꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯐꯝꯐꯝ ꯀꯩꯀꯩꯁꯨ ꯂꯩ ꯁꯤꯅꯤꯗ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯑꯞꯗꯦꯠ ꯇꯧꯔꯛꯀꯗꯣꯏꯅꯦ ꯃꯊꯪ ꯄꯣꯠꯀꯁꯦ ꯐꯔꯀꯥꯟꯗ ꯐꯖꯔꯒ ꯃꯨꯠꯂꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯁꯦ ꯁꯤꯗ ꯎꯔꯦꯗꯣ ꯑꯩꯈꯣꯏꯒꯤ ꯕꯥꯜꯀꯅꯤꯒꯤ ꯚ꯭ꯌꯨꯁꯤꯗꯒꯤ ꯁꯣꯝ ꯁꯥꯏꯠꯁꯤꯗꯤꯀꯣ ꯁꯤ ꯃꯈꯥꯁꯤꯅ ꯒꯥꯔꯤꯒꯤ ꯃꯣꯏꯒꯤ ꯊꯝꯐꯝ ꯄꯥꯔꯀꯤꯡ ꯏꯁꯄꯦꯁ ꯂꯩꯔꯦꯅ ꯁꯤꯁꯤꯅ ꯃꯣꯏ ꯒꯣꯔꯃꯦꯟ ꯑꯦꯔꯤꯌꯥꯅꯤ ꯀꯩꯅꯣꯝꯃ ꯊꯨꯒꯥꯏꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯑꯀꯥꯏ ꯑꯇꯣꯏ ꯃꯌꯥꯝ ꯂꯩ ꯈꯥꯖꯤꯜꯂ ꯂꯩ ꯁꯤꯁꯤꯗꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯔꯦꯗ ꯀꯂꯔ ꯑꯃ ꯁꯤ ꯎꯔꯤꯁꯦ ꯁꯤꯁꯤꯁꯨ ꯑꯉꯥꯡꯒꯤ ꯄꯥर्क ꯁꯥꯟꯅꯐꯝ ꯃꯌꯥꯝ ꯋꯥꯛꯀꯤꯡ ꯆꯠꯐꯝꯅꯦꯕꯀꯣ ꯌꯥꯝ ꯅꯛꯑꯦ ꯄꯣꯠ ꯆꯩ ꯂꯩꯐꯝꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯎꯠꯂꯛꯀꯦ ꯑꯗꯨꯝ ꯑꯗꯨ ꯂꯣꯀꯦꯂꯤꯇꯤꯗꯨꯁꯨ ꯃꯌꯥꯝ ꯔꯨꯝ ꯇꯨꯔꯁꯨ ꯇꯧꯔꯕꯅꯤꯅ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤꯁꯨ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯃꯅꯨꯡꯁꯦ ꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯃꯌꯥꯝꯁꯤꯅ ꯃꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯦꯔꯤꯌꯥꯅꯦꯕꯀꯣ
ꯑꯉꯥꯡ ꯃꯌꯥꯝꯁꯤꯗ ꯀꯩꯅꯣꯒ ꯇꯝꯕꯅꯦ ꯖꯒꯣꯏꯒ ꯁꯥꯕꯒꯤꯀꯣ ꯁꯤꯗ ꯂꯦꯛ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯎꯠꯂꯛꯀꯦ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯁꯤ ꯂꯦꯛꯁꯦ ꯃꯤ ꯕꯣꯇꯤꯡꯒ ꯌꯥꯝ ꯇꯧꯋꯦ ꯁꯣꯝꯗꯒꯤ ꯕꯥꯜꯀꯅꯤꯁꯤꯗꯩ ꯐꯪꯕ ꯀꯥꯡꯕꯨꯁꯤꯗꯤ ꯚ꯭ꯌꯨꯁꯦ ꯐꯖꯔꯝꯗꯣꯏꯅꯦ ꯌꯥꯍꯧꯔꯛꯄꯗꯒ ꯁꯣꯝꯗꯁꯨ ꯌꯥꯝ ꯐꯖꯩꯗꯣ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯃꯟꯗꯤꯔ ꯑꯃ ꯂꯩꯔꯦ ꯁꯤꯁꯨ ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯆꯠꯂ ꯅꯝꯃꯛꯀꯦ ꯑꯃꯨꯛ ꯁꯤꯅ ꯑꯩꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯝꯁꯤꯜꯍꯧꯕꯅꯦꯕ ꯑꯩ ꯏꯆꯥꯅꯨꯄꯤ ꯅꯝꯒꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯅꯝꯒꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯔꯦꯝꯕꯤ ꯅꯝꯒꯦ ꯃꯨꯟꯅꯒ ꯌꯦꯡꯉꯩ ꯄꯨꯟ ꯇꯣ ꯕꯣꯇꯤꯡ ꯇꯧꯔꯦ ꯇꯣ ꯃꯤ ꯂꯥꯛꯏꯁꯦ ꯌꯦꯡꯉꯣ ꯆꯥꯎꯊꯣꯛꯍꯟꯒꯦ ꯋꯥ ꯋꯦꯡꯅ ꯊꯧꯗꯈ꯭ꯔꯦ ꯁꯥꯎꯔꯤꯕ ꯑꯩꯈꯣꯏꯁꯨ ꯁꯤ ꯆꯠꯄꯩ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯛꯀꯦ ꯐꯖꯩ ꯅꯨꯡꯁꯤꯠꯇꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯄꯨꯔꯥ ꯍꯣꯂꯣ ꯑꯣꯏꯔꯝꯅꯤꯅ ꯁꯤꯁꯤꯅ ꯁꯣꯝꯒꯤ ꯇꯥꯋꯔ ꯑꯅꯤ ꯁꯨꯕꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝꯒꯤ ꯁꯥꯏꯠꯀꯤꯁꯦ ꯁꯨꯃꯥꯏꯅ ꯎꯏ ꯑꯗꯨꯒ ꯁꯤ ꯃꯈꯥꯗ ꯑꯉꯥꯡ ꯁꯥꯟꯅꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯕ ꯈꯣꯠꯄ ꯇꯧꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯈꯥꯁꯦ ꯀꯃꯟ ꯑꯦꯔꯤꯌꯥꯁ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦꯕꯀꯣ ꯇꯥꯋꯔ ꯑꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯁꯣꯝꯒꯤ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯁꯨ ꯑꯃꯨꯛ ꯐꯖꯅ ꯂꯧꯔꯛꯀꯦ ꯁꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯁꯤꯗ ꯑꯩꯈꯣꯏꯒꯤꯅꯦꯕꯀꯣ ꯁꯤ ꯃꯣꯏꯒꯤꯁꯦ ꯀꯩꯅꯣꯗ ꯀꯃꯟ ꯑꯦꯔꯤꯌꯥꯁ ꯑꯣꯏꯍꯟꯕꯩ ꯋꯥꯅꯤꯗ ꯃꯈꯥꯒꯤ ꯐ꯭ꯂꯣꯔ ꯑꯝꯗ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣই ꯁꯤ ꯒꯦꯠꯁꯦ ꯁꯤꯗ ꯂꯩꯔꯦ ꯆꯪꯐꯝ ꯁꯤꯗꯒꯤ ꯊꯣꯛꯑꯒ ꯁꯤꯗ ꯏꯁꯇ꯭ꯔꯤꯠ ꯐꯨꯗ ꯆꯥꯐꯝꯒꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝꯒ ꯂꯩꯕꯅꯤꯀꯣ ꯅꯛꯑꯦ ꯎꯠꯂꯛꯀꯦ ꯁꯣꯔ ꯂꯥꯟꯊꯣꯛꯁꯦ ꯉꯥꯏꯈꯣ ꯁꯤ ꯍꯦꯟꯖꯥꯡ ꯌꯣꯟꯕꯁꯦ ꯍꯥꯏꯐꯦꯠꯇ ꯎꯠꯀꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯖꯅꯤꯡꯕ ꯅꯣꯏ ꯅꯝꯖꯅꯤꯡꯗꯕ ꯇꯨ ꯁꯤꯗ ꯍꯦꯟꯖꯥꯡ ꯅꯥꯄꯤꯒ ꯃꯌꯥꯝ ꯌꯣꯜꯂꯦ ꯇꯨ ꯇꯨ ꯍꯩ ꯔꯥꯒ ꯃꯌꯥꯝ ꯌꯣꯜꯂꯦ ꯇꯨ ꯁꯤꯗꯁꯨ ꯏꯁꯇ꯭ꯔꯤꯠ ꯐꯨꯗ ꯆꯥꯐꯝꯒ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯒꯤ ꯁꯃꯣꯁꯥ ꯂꯩꯔꯨꯈꯤꯒꯦ ꯏꯁꯇ꯭ꯔꯤꯠ ꯐꯨꯗ ꯆꯥꯐꯝ ꯁꯤꯗ ꯂꯩꯔꯦ ꯑꯗꯩꯗꯤ ꯉꯁꯥꯏ ꯑꯩꯅ ꯑꯉꯥꯡꯒꯤ ꯄꯥꯔꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯤ ꯆꯪꯈꯤꯗꯣꯏꯅꯦ ꯌꯥꯝ ꯅꯛꯑꯦꯕꯀꯣ ꯊꯣꯛꯂꯛꯄꯒ ꯈꯣꯡꯀꯥꯞ 10ꯃꯨꯛ ꯆꯠꯂꯒ ꯁꯤ ꯂꯣꯏ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯨꯒ ꯇ꯭ꯋꯤꯁꯗꯦ ꯃꯥꯔꯀꯦꯠ ꯑꯅ ꯑꯃ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯗꯅ ꯁꯤꯁꯦ ꯏꯁꯇ꯭ꯔꯤꯠꯁꯦ ꯁꯤꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯨꯔꯛꯑ ꯌꯣꯟꯗꯣꯏꯅꯦ ꯑꯗꯨꯁꯨ ꯑꯩ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯑꯁ ꯃꯤ ꯆꯥꯅꯩꯁꯦ ꯌꯦꯡꯉꯣ ꯁꯤꯗꯁꯨ ꯍꯩ ꯌꯣꯟꯐꯝ ꯂꯩꯔꯦ ꯁꯤꯗꯒꯤ ꯔꯦꯁꯇꯨꯔꯦꯟꯁꯦ ꯁꯤꯗꯒꯤ ꯁꯃꯣꯁꯥ ꯀꯩꯀꯩ ꯁ꯭ꯋꯤꯠ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯕꯅꯦꯕꯀꯣ ꯁꯤꯗꯒꯤ ꯑꯆꯥꯄꯣꯠ ꯈꯤꯇ ꯂꯩꯔꯨꯈꯤꯒꯦ ꯌꯥ ꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯑ ꯆꯥꯔꯁꯨ ꯌꯥꯏꯕꯀꯣ ꯁꯤ ꯂꯣꯏ ꯌꯥꯎꯔꯦ ꯏꯁ ꯑꯊꯨꯝ ꯑꯍꯥꯎ ꯌꯥꯝ ꯌꯥꯎꯔꯦ ꯋꯥꯎ ꯑꯊꯨꯝ ꯑꯍꯥꯎꯕꯤ ꯃꯌꯥꯝ ꯌꯣꯜꯂꯦ ꯁꯤꯗꯒꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯗ ꯐꯥꯔꯃꯥꯁꯤꯗꯩ ꯀꯩꯗꯩ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯛꯏ ꯂꯝꯕꯤꯗꯣ ꯁꯤ ꯆꯪꯉꯒꯅꯤꯀꯣ ꯌꯥꯝ ꯅꯛꯄꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯩ ꯌꯣꯟꯕ ꯑꯗꯩꯗꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯗꯨꯀꯥꯟ ꯀꯩꯀꯩꯁꯨ ꯃꯌꯥꯝ ꯂꯩ ꯀꯟꯚꯤꯅꯤꯌꯟꯁ ꯁ꯭ꯇꯣꯔꯗꯩ ꯀꯩꯗꯩ ꯍꯥꯔꯗꯋꯦꯌꯔ ꯗꯨꯀꯥꯟꯗꯩ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯅ ꯂꯣꯀꯦꯂꯤꯇꯤꯁꯦ ꯌꯥꯝ ꯄ꯭ꯔꯥꯏꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗꯩ ꯆꯪꯉꯛꯀꯗꯣꯏꯅꯤ ꯁꯣꯝ ꯁꯤꯁꯤꯅ ꯕꯤꯋꯤꯡ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏꯁꯨ ꯋꯥꯡꯕꯗꯤ ꯆꯞ ꯃꯥꯟꯅꯕ ꯁꯣꯝꯗꯅ ꯑꯉꯥꯡꯒꯤ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯐꯝꯒ ꯂꯩꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯄꯥꯔꯀꯤꯡꯒ ꯍꯥꯞꯄ ꯁꯤꯗ ꯃꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯀꯣꯟꯅꯗꯕꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡꯒꯤ ꯏꯁꯄꯦꯁ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯅ ꯂꯣꯏ ꯄꯤꯕ
มาด้วยนะมินี่คุยตัวตุ้งเลยงาก็ปุถุยเอาไปตุ้งเลยมีมีอันสุวรรณจันทร์โอเคคุยกินนะ next กี่สิตัววันสุดนี้มัมมี่สิสุดนี้สิมันนั่งสิแต่พัมพัมเสียมันเนี่ยป่ะพัมพัมสิก็เลยหายเลยสิอาสมจะเลยมีพัมก็อย่างนี้มาป้าดูอีกใครจะยีไอวิดีโอนั่นบ้างเสียนเกรสส่งตัวอันนี้ไอสโตรลาร์ดับปุถุระก็กว่าสิเราจะกันโนโต้บ่ปุถุปีบ่นุสิตาพันสิบประมาณพันเอาพอดีพัมเมดนะสโตรลาร์ดันฮาวายฮิปประจักษ์นั่นมาสิจะพัมไปย้ายพัมเนี่ยงางเนี่ยซานารีตัวงางซานารีสิเดนะอาคุยกี่สิจังคนชมตัวอีกด้วยเนี่ยคุยเป็นอาลดเลยสิเดกีจัดละกาสิตามันดีรำเลยสิสิบากีมันดีเนี่ยsociety มันต้องเดือดไหมนะไล่ครบมันเต็มไปแล้ว5%หน่อยว่าขั้นกันหน่อยจะได้กว่าไล่กับครบทุกอย่างจะปลุกนิ่งยังนะแบบใหญ่แบบยำไผ่ซีน่าใส่เนี่ยอุดเป็นเล็กตัวอาจจะน่าซีสิวางมาด้วยด้วยเนี่ยสิแต่กันหนูก็อุปามบีก็ไล่เสียสมใส่เกยด้วยเนี่ยฮัลโหลสุไลเร่ปุ๊บมาสู้มันเดือดสุไลเร่aduga akoy somday su sangag rage maya makoy hali ko adu koy ka magsangage anya chiyong ne yung nagkong hay ray ka kaya niya ako lang kung si Rasa mamay ya paurang pa iyo makpapamana to inari ba ni Shmaina ado mayam sidagidi aisu video to ina thagat pangam na ba hanara adoine handok to ko angang do Bangalore da su kitang na raga lak pagi adaidi hotel da muk lei bado anya se 1 year complete oi krema pura solid cha ba se phajana haira bane ba dukan da hotel da mo khoi na thong ba thak bado pharak ta bagi kaino da sales ko mana mo chen bado ado ma su yamna nuai te ba ko do adaidi lok su thung bagi weather change to ba Pune se kitang inge ba ko adu to ki mai tok dana angang su masa ku inya ngam ma da ba ko ade ai su pura change to gre ba haidi khang ing thalak bai ta tor ga do di dry ga na ton ga se pa da dry we ba ko sida adaidi kan skin ga ga kar ama Manipur ki winter do ado maina to we ba ko adu to ru bani na khoi se kitang ai su video thagat ba ko se ngam dre do hojikti adum chang nai na thagat pa ngam na ba hona ra ge ado mayam su lep na khoi gi channel se ba support to bio adu ti mayam ngasi gi di video se matang sai da loisin lage mathang gi video da muk theng ra si bye bye ngọc xin là bị lây làng gì Blah.